तोंगान फेसबुक अकाउंट थागनरक्पा ई पाव खरा मैम अपडेट तौजरके अहानबदा रिलीफ कैंप लेरिबा इचे इचल अमसुंग अतोप्पा मयामदगी उज्ज्वला स्कीम की मखादा गैस सिलेंडर फंगनगनी हाइना लाख हुंफुमुकी पैसा खोंगत खरगा मफम मरांग खंगदना मांगखिबा पुखरंबम टिपू चही कुंतरु अपोकपा पुखरंबम इबोमचा सिंह खुंद्राकपा मयाय लेकाय ngarang एटी कसाना फारगा एटी जिरी यूनिट सिनकले मखा ताबा ओइना जिरी की एटी ना लो की मतुंग इना थबक चथनबा जिरी पुलिस स्टेशन सिनखरे पनबयाय डिपू एटी जीएचक्यू अमसुंग एटी की यूनिट अयाबना सु हानदगी हौना महाकपु थीदुना लाखिबनी अदुबु यामना हैसिंगना लोटखि ngarangdi हुरानबगी तरानी मपुगी नोंगमा हाइबदु थोखरे असुकवाना रिलीफ कैंप लेलिबा मयामबु नमथाक तौरिबा महाक मपुनसी चुप्पा जेल लेबा ओइरसनु अमसुंग मियामगिदमक अरामबाई टेंगोना ngamliba मखै होनाजगनी हाइना फोटोगा लोइना शेयर तौरगली अखोगी मंगद उरिबसिंग रेकॉर्ड तौसिलगा कोना येंबा याबा मेचिन साइंटिस्ट सिंगना पुथोगले मियोइबना करिगी मंगलिबनो हाइबा थिजिनबगा लोइना मसिगी मरम खंगबा याबगी तंजा नक्सिलक्लबा मतम असिदा अखोइना मंगद उरिबा खुदिमक रेकॉर्ड तौसिलगा कोना येंबा याबा टेक्नोलॉजी पुथोरपा असिना मरम ओइरगा अखोइना मतौ करमना मंगलिबा अमदि मसिना अखोइगी पुंगनिंग वाखल फना लेनबा मरिसिंगदा अचौबा अहोंबा अमा पुरकपा यारी नाहाकना मंगलिबा मंगलान अदु रेकॉर्ड तौसिलबा मतुंग ताइबंगदा येंबा यारगदी नाहाक अदुकी मतिक नुंगाइबा फावगनी मरमदी मंगदा उखिबा खुदिमक अदु ताइबंगदा टेलीविजन अमगी ममांगदा फिल्म अमा येंबगुमना येंबा यागदौरिबनी हिरम असिदा जापानीज साइंटिस्ट सिंगना मंगदा उरिबसिंग रेकॉर्ड तौसिलगा कोना येंबा मेचिन अमा पुथोकले सिंथनांगाय ओइबा इनोवेशन अमगा लोइना पुथोलिबा मेचिन असि ब्रेन की लमदा थिजिनबदा खुमांग चाउसिलक्पा अमदी आर्टिफिशियल इंटेलिजेंस चाउखलक्पदगी हाना खंगबा ngamnaba मियोइबगी मंगलानसिंग ताइबंगदा पुथोकपा अमसुंग येंबा याबगी थाक असि यौरखिबनी जापान की कोयोतो सिटी द लैबा एटीआर कंप्यूटेशनल न्यूरो साइंस लैबोरेटरी की रिसर्च सिंगना चथखिबा चायंग अमदा मंगलानदा उबसिंग रेकॉर्ड तौसिलगा ताइबंगदा अमुक येंबा याबा मेचिन असि पुथोखिबनी प्रोफेसर युकियासु कामितानीना लुचिंगबा टीम अमना फंक्शनल मैग्नेटिक रिसोनेंस इमेजिंग एफएमआरआई की मतेंगना मंग मरी लेनबा न्यूट्रल एक्टिविस्ट सिंग अदु यामना कुपना कैप्चर तौसिनबा ngamखि चायेंग असिदा वॉलंटियर अमना तुम्बदा मंगमंगबा अदु मॉनिटर तौखि तुंगदा मियोय अदुना हवलबा मतुंग महाकी मंगदा करी उखिबगे हाइना हंखि मदुदा मियोय अदुना महाकी मंगदा उखिबा सिंगदि थोरकपा अदुगा मेचिनना मियोय अदुगी ब्रेन दा लौबा इमेज सिंग अदुदा फंगबा डाटा सिंग अदुगा सा हुंफू की चांगदा चानना थेंगनखि चांगयेंग असिदगी मियोइबगी ब्रेन ना मियोइ अमना तुमदुना लैरिङैदा करी करी मथौ तौबगे हाइबा अदु खंगबा ngamle जापानीज साइंटिस्ट सिंगना पुथोलिबा टेक्नोलॉजी असिदा तुंगदा ब्रेन की एक्टिविस्ट सिंग सिजिनरगा करी मंगमंखिबगे हाइबा अदु चामा खंगबा याबगी ओइथोकपा लೈ हाइरे अतोपा पोस्ट अमदा बिकेन मैते हाना लेरिबा फेसबुक यूजर अदुना थागलबा पोस्ट अमा मु शेयर तौजगे थौबालदगी मियोय अहुम हाइरोक्तगी मियोय अमा लंबी ngaubadagi और मसागी पर्सनल इंटरेस्ट सेमाय लाथोक उबगी लेपाक निंगबा नतबा लेंगाक निंगबा कांगबुना कुकी गा मानरगा और कनागुंबा खरना इंसिलगा चंगहली माले कायना थौबाल साइपु करेमनरी तसेंगना कुकी गा मानरगा लेबाक थुगाइबदी नखोइना मैतै बाउंडरी कुकी की बाउंडरी ना खाइदोकलबनिना हौजिकती संगनद्रदी अदुम तोखाइखिबा ताबनी कियाम कुइन असुमना लैखिनी अखोय हाइना महांगना पेनदबा वफम थमलगली अतोपा पोस्ट अमदा येलहौ थौमी हाना लेरिबा फेसबुक पेज अदुना थागलक्पा पोस्ट अमखक शेयर तौजगे इरांग यावबा लाकपदा मणिपुर लंबी खंगदबा मीदी लाकपीदनबा हाइजरी मरमदी कुकीना अमुक फारगा पोट अमगा ओनसी अमु हाइरकनी मरु ओइना गदा याम लोइबा लंगी मीदी लाकपीगनु हाइना महांगना शेयर तौरगली अतोपा ई पाव अमदा हाइरोक्तदी हुंदोलकपा प्लास्टिक की पोलम सिंग खुनबा हानबा तानरे इको नेटवर्क महौसागी खल कहंदना ngaktuna thamnaba kanna honabada ikhoina sijinnaba loire haina hundoktuna lambi sorok turel khonung amadi khongbal na chingbada hundokliba plastic polam sing asi recycle tawraga sijinnaba yai haiba khangbaga loina hairo ki laikai singda plastic bottle khunbada munare haina eco network hairo ki president sinthangamba laisamna press thadorokba warol amada phongdorakbe paw asina ngasi mahana phongdokhibada paujel amada hai
ꯑꯩꯈꯣꯏꯅ ꯌꯨꯝꯗꯒꯤ ꯁꯤꯖꯤꯟꯅꯕ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯃꯐꯝ ꯆꯥꯗꯅ ꯍꯨꯟꯗꯣꯛꯂꯤꯕ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯁꯦꯜ ꯑꯣꯟꯊꯣꯛꯄ ꯌꯥꯏ, ꯀꯥꯟꯅꯕ ꯍꯤꯔꯝꯗ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯈꯪꯅꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯁꯤꯖꯤꯟꯅꯕ ꯂꯣꯏꯔꯦ ꯈꯜꯂꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯁꯤꯖꯤꯟꯅꯕ ꯌꯥꯏ, ꯁꯦꯜ ꯑꯣꯟꯊꯣꯛꯄ ꯌꯥꯏ ꯍꯥꯏꯅ ꯈꯪꯍꯟꯕ ꯃꯊꯧ ꯇꯥꯔꯦ꯫ ꯏꯀꯣ ꯅꯦꯠꯋꯥꯔꯛ ꯍꯩꯔꯣꯛꯅ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯅꯨꯡ ꯆꯟꯅ ꯍꯩꯔꯣꯛ ꯋꯥꯡꯖꯤꯡ ꯔꯤꯚꯔ ꯔꯤꯖꯨꯚꯦꯅꯦꯁꯟ ꯀꯦꯝꯄꯦꯟ ꯆꯠꯊꯗꯨꯅ ꯂꯥꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯁꯤꯡꯗ ꯍꯩꯊꯔꯝꯕ ꯁꯤꯖꯤꯟꯅꯕ ꯂꯣꯏꯔꯕ ꯄꯣꯠꯂꯝꯁꯤꯡ ꯁꯦꯡꯗꯣꯛꯄꯗ ꯈꯣꯝꯒꯠꯂꯛꯄ ꯑꯃꯗꯤ ꯌꯨꯝꯗꯒꯤ ꯒꯥꯔꯕꯦꯖ ꯀꯂꯦꯛꯁꯟ ꯇꯧꯕꯗ ꯐꯪꯂꯛꯄ ꯄ꯭ꯂꯥꯁꯇꯤꯛ ꯕꯣꯇꯜꯁꯤꯡ ꯃꯐꯝ ꯆꯥꯅ ꯊꯝꯂꯛꯄ ꯑꯗꯨ ꯉꯁꯤ ꯇꯦꯟꯊꯥ ꯃꯔꯣꯡꯕꯥꯟꯗ ꯂꯩꯕ ꯑꯁꯣꯛ ꯇ꯭ꯔꯦꯗꯔꯁꯇ ꯁꯦꯜ ꯑꯣꯟꯊꯣꯛꯅꯕ ꯈꯨꯠꯁꯤꯟꯅꯕꯅꯤ꯫ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠ ꯀꯟꯕꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯊꯧꯗꯥꯡ ꯂꯩ꯫ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯂꯪꯊꯣꯛꯄ, ꯌꯨꯝꯗꯒꯤ ꯄꯨꯊꯣꯛꯂꯒ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯗ ꯂꯪꯊꯣꯛꯄ ꯑꯁꯤꯒꯤ ꯍꯩꯅꯕꯤ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯀꯥꯟꯅꯕ ꯍꯤꯔꯝꯗ ꯁꯤꯖꯤꯟꯅꯁꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯇꯣꯞꯄ ꯏ-ꯄꯥꯎ ꯑꯃꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯁꯦꯟꯈꯥꯏꯒꯤ ꯃꯥꯌꯣꯛꯇ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ꯫ ꯋꯥꯡꯖꯤꯡ ꯂꯝꯗꯤꯡ ꯀꯩꯊꯦꯜꯗ ꯂꯩꯔꯤꯕ ꯗꯨꯀꯥꯟꯁꯤꯡꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯁꯦꯟꯈꯥꯏ ꯂꯥꯛꯄ ꯌꯥꯅꯤꯡꯗꯦ, ꯑꯀꯤ ꯑꯈꯪ ꯄꯤꯕꯤꯒꯅꯨ, ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯉꯁꯤ ꯋꯥꯡꯖꯤꯡ ꯂꯝꯗꯤꯡ ꯁꯣꯞꯀꯤꯄꯔꯁ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯊꯧꯃꯤꯁꯤꯡꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯗꯨꯀꯥꯟꯁꯤꯡ, ꯐꯥꯔꯃꯥꯁꯤꯁꯤꯡ ꯑꯃꯗꯤ ꯀꯩꯊꯦꯜ ꯊꯤꯡꯖꯤꯟꯗꯨꯅ ꯉꯁꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯋꯥꯡꯖꯤꯡ ꯂꯝꯗꯤꯡ ꯀꯩꯊꯦꯜꯗ ꯆꯠꯊꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯑꯦꯗꯚꯥꯏꯖꯔ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯨꯟꯃꯅꯤꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯑꯆꯧꯕ ꯂꯥꯟꯖꯥꯎ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯥꯡꯗ ꯉꯧꯔꯒ ꯊꯝꯂꯤꯕ ꯄ꯭ꯔꯖꯥ ꯑꯃꯒꯨꯝ ꯍꯤꯡꯂꯤ꯫ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯗꯕꯁꯨ ꯌꯥꯗꯦ, ꯑꯅꯥ ꯂꯥꯏꯌꯦꯡ ꯌꯥꯎꯔꯛꯄꯗ ꯂꯥꯏꯌꯦꯡꯗꯕꯁꯨ ꯌꯥꯗꯦ, ꯍꯤꯡꯗꯕꯁꯨ ꯌꯥꯗꯦ, ꯏꯆꯥ ꯏꯁꯨꯁꯤꯡ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯗꯕꯁꯨ ꯌꯥꯗꯦ꯫ ꯃꯔꯛ ꯑꯁꯤꯗ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯩꯊꯦꯜ ꯑꯁꯤ ꯁꯠꯗꯥꯎꯟ ꯇꯧꯕ ꯑꯃꯒꯨꯝ ꯂꯩꯔꯛꯄꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤꯒꯤ ꯐꯤꯚꯝ ꯑꯁꯤ ꯑꯁꯨꯝ ꯐꯤꯚꯝ ꯁꯣꯛꯆꯤꯜꯂꯛꯂꯤ꯫ ꯏꯔꯥꯡ ꯑꯁꯤ ꯍꯧꯔꯛꯄꯗꯒꯤ ꯀꯩꯊꯦꯜ ꯑꯁꯤꯗ ꯗꯨꯀꯥꯟ ꯐꯝꯂꯤꯕꯁꯤꯡ ꯑꯁꯤꯒꯤ ꯄꯣꯠꯁꯤꯠ ꯂꯩꯇꯕꯅ ꯃꯃꯤꯡꯇꯒꯤ ꯗꯨꯀꯥꯟ ꯐꯝꯂꯤꯕꯅꯤ꯫ ꯗꯨꯀꯥꯟꯒꯤ ꯚꯔꯥꯕꯨ ꯄꯤꯒꯗꯕ, ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯄꯨꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯕꯁꯨ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯗꯕ ꯌꯥꯗꯦ, ꯏꯔꯝꯗꯝ ꯀꯟꯗꯕ ꯌꯥꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯤꯕ, ꯉꯥꯛ ꯁꯦꯟꯕꯤꯔꯤꯕ ꯏꯔꯩꯆꯥꯁꯤꯡ, ꯑꯊꯧꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯣꯟꯊꯍꯟꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏꯒꯤꯗꯃꯛ ꯐꯤꯖꯤꯀꯦꯜꯂꯤ, ꯃꯦꯟꯇꯦꯜꯂꯤ, ꯃꯣꯔꯦꯜꯂꯤ, ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯁꯄꯣꯔꯠ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗ ꯐꯤꯔꯦꯞ ꯂꯩꯖꯕꯒ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯖꯔꯤ꯫ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗ ꯑꯍꯜ ꯂꯃꯟꯁꯤꯡ ꯈꯟꯅꯔꯒ ꯂꯨꯞ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯃꯇꯦꯡ ꯅꯤꯔꯛꯄ ꯈꯨꯗꯤꯡꯃꯛ ꯌꯥꯝꯕ ꯌꯥꯝꯗꯕ ꯃꯇꯦꯡ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯂꯥꯟ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯨꯕ ꯐꯥꯎꯕ ꯌꯥꯎꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯊꯧꯃꯤ ꯈꯔꯗꯤ ꯄꯨꯟꯁꯤ ꯀꯠꯈꯤꯕ ꯌꯥꯎꯔꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯋꯥꯡꯖꯤꯡ ꯂꯝꯗꯤꯡꯒꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯕꯅꯤ꯫ ꯂꯨꯞ ꯑꯁꯤꯒꯤ ꯊꯧꯃꯤꯁꯤꯡꯅ ꯀꯅꯥꯗꯁꯨ ꯌꯦꯛꯅꯕ ꯊꯝꯗꯦ, ꯋꯥꯔꯧꯕꯁꯨ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤꯕ ꯑꯊꯧꯕꯁꯤꯡꯗ ꯂꯨꯞ ꯑꯁꯤꯒꯤ ꯊꯧꯃꯤꯁꯤꯡꯅ ꯈꯥꯏꯅꯔꯒ ꯃꯇꯦꯡ ꯇꯧꯖꯔꯤꯕꯁꯤꯡ ꯑꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯕꯣꯔꯒ ꯂꯣꯏꯅꯅ ꯄꯥꯡꯖꯕꯅꯤ꯫ ꯃꯁꯤꯗ ꯏꯔꯩꯆꯥꯁꯤꯡꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯐꯝꯂꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯁꯤ ꯀꯅꯥ ꯑꯃꯠꯇꯒꯤ ꯃꯥꯌꯣꯛꯇ ꯅꯠꯇꯦ꯫ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯂꯥꯟꯅꯁꯨ ꯂꯧꯕꯤꯒꯅꯨ꯫ ꯑꯩꯈꯣꯏꯁꯨ ꯍꯤꯡꯁꯤ ꯑꯃꯗꯤ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯉꯁꯤꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯏꯃꯨꯡ ꯄꯨꯕ ꯉꯝꯅꯕ ꯗꯨꯀꯥꯟ ꯐꯝꯂꯤꯕꯁꯤꯡꯗ ꯑꯋꯥꯕ ꯄꯤꯕꯤꯒꯅꯨ, ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯕꯤꯌꯨ꯫ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯅ ꯊꯥꯕ ꯄ꯭ꯂꯦꯀꯥꯔꯗꯁꯤꯡꯁꯨ ꯁꯤꯖꯤꯟꯅꯈꯤ ꯍꯥꯏꯔꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯌꯨ꯫ ꯊꯦꯡꯛ ꯌꯨ꯫